Mamang chahida Japan da pangthokkiba Olympic Games ta India gi oina ahanba oina weightlifting masana da silver medal lawkrabi Saiko Mirabai Chanu ngasi haunabi matung ina Manipur Police Department ke National ASP Sports ki fampuba hokre panba yai madudi Manipur gi Chief Minister In Biren Singh na Mirabai Chanu hairiba fam asi piragani haina lauthokpa laikhrabane Olympic Games aduda kilometer ngakpigani kilogram nifu mapan gi kanglupta Mirabai na India gi oina silver medal lawduna lamdam asigi amadi leibaga asigi mingchat purakhibane Manipur gi CM sir na aigi hantak ta lawrapa Olympic ka aina silver medal han oina haba tare India gi oina seda silver medal lawrapa sida aina na jaba aduga aigi achievement gi bu sumana sarna aigi dam yingbiduna aigi achievement si bu expect tawbiraga sarna sigi Manipur sida aibu additional SP oina and basi aigi di naiba anina ai kita episode sensor ai ngai like jadi si ai join ta finjare yamna ngai hai tare players singna ngajarakpa si suma medal ama phangba aduga magi state singda mutik chaba thabak amamam pairaga phangjaba sibu playana mangjare tare si gai pura mang phangere yamna ngai ba thank you so much